Manipuri loan gi akak na dictionary Encyclopaedia na Chingba amata Leitana loan si Chaokhatpa Ngamloi hiram asigi matangda policy ama sema mathau tari hai na Manipuri Language Day State Level Celebration Committee ke convener layout thabam Sharatchandra na phongdokre state ki thakta kunthra marirak suba Manipuri Language Day gi thauram ngase palace compound laiba MSFDS ke auditorium da pangthokre Manipuri Language Day State Level Celebration Committee in the Department of Agriculture amasung Directorate of Language Planning and Implementation ga kusam na duna pangthoki batharum aduga mari lenana convener lehau thabam Sharatchandra na phongdoki bada Manipuri lona constitution gi nipan suba schedule da sanlabagi damakta sanction ki ba khongjang da India gi mipum khudimak na sagat ki Northeast State Singi Apun Mabodiam Oina Manipuri Language Demand Coordinating Committee Same Duna Kumjali Singama Chamapan Marifu Loisilapa Sarukta gi Akanba Kongjang Sangsin Bahauki Amadi Miyoi Ani Laibak Tituna Lakide Matamadu gi Manipur da Laiba Political Party Khudi Manasu Manipuri Lona Dipan Suba Schedule da Chanana ba Sangsani ba Kongjang ni Sagat ki Madugi Matungda Awaba Kaya Thengraba Matungda Iawasi ba Kumjali Singma Chamapal Maftrani Thoi Agas Kunda Parlamenta Putoki Banamin Adubuning Singba Amadi Miam Nasu Yanabadagi Agas Kun Asida Shay Kudingi Tauramasi Pangtopani Adabu Lona Siba Mapung Fana Sakhanaba Honabada Lon Asigi Akanaba Dictionary Encyclopaedia Singba Putokadabani Loinana Hiramasigi Matanga Policy Amase Matangai for the Haiki Mahana Maka Taraduna Manipuri lola se maite khakta gi lon nate Manipuri single loni ngasigi tharamasi pangthok na bahwa na bada PR lenga oibana mamang thakta department singna angama mateng panglama adu yamna hanthakre miyam ga haktheng na ba wat pa lenga oibana awat pa si nangbani haina su nungnang ba phongdoki Akoi lon se akoi na semna te ba lai hak tati pai pu hak tati lejari ba lon do akoi mangan ba ya de akoi phurup akoi culture civilization punamak se akoi lon sin akoi gi vehicle sabu na la ko ne ba Manipur culture ba se lon jaw to ya ro ba Manipur gi koi tradition punamak se ima ron se masi pu ba gi myo ba se adi culture jaw ine ba madagi isai la ine ba madagi literature la ine ba lon de koi ta sena da ya bhanda ba thata lon de da ba na te ko makhom sobi na ba mi le ta ba gi akoi gi ba lon Atai lamna togiba mayam si Chaokhatpa do akoi di leihogdre ba akoi lon Chaokhatli tu tawleda akoi punamangna akoi imaron je masi numisi kanagum da hek ninging mangam da baw yauri jane ba ko adu koi phana kuina hona ba se media sina imaron je kan ba chaw thodang ama lawri ne ba chengna da media na lawbi ri ba thodang je saida da kali da lawri ba ayuk ek horok pa dagi sakam sak da khabar je bahut di yadrim ne ba si akoi imaron jo media na natan mi khudigi piri sa sigum ba si jo koi na Madu media na su kaupi roi dabani media ki thodak jo ko yam phajana ningsing je hai jari ba